ngasi numidang wairang phongkhiba tongan tongan Manipuri sifongsingi maruoiba ipausing khongacharakanda Manipur top channel gi maikedi mayam da share tawjagi anmada maruoiba paw moina Yaoshang Kumhei amadi Yaoshang sport tawgadaba amadi tawroidaba sing lakthokre mi ka hena tongsinduna Gari koi thouba lambi de Thouri thatpa athingba thamkhre thoram khudimak numidang pung taruki mamangda loisingadabani Yaoshang Kumhei manungda COVID-19 sandokpa lakshinanaba Health Department amadi Youth Affairs and Sports Department anina Yaoshang Sport yauna Yaoshang Kumhei manungda tawgadaba amadi tawroidaba sing lakthokre Ki Commissioner Bobby Waikom amadi Health and Family Welfare ki Principal Secretary B Bulumangna punna thokpa chirol amada Yaoshang Kumhei asi state asigi oinadi maruoiba kumhei ama oidi adubo haujik malem gi oina sandokliba COVID-19 asibu leba asigi state khrada paktaknana sandorakpagi paulairi masigi iroinana COVID-19 gi anauba laisat UK strain Brazil strain asingba anauba COVID-19 sandorakpagi paulairi maramaduna Yaoshang Kumhei asigi laisat asit laksinanaba miyamna saksin tharang lokhatpa tangai fade Laisat asil laksinana bagidamak thasigi sachat mapanda Home Department su Yaoshang Kumhei gi tonganba sana Kanglon SOP amasu thokrabani Yaoshang sport ki oina miyamna tawgadaba amadi tawroidaba sing sokna samnaba makhal gi masana sing athingba thamle sport arena da sangpham amadi thokpham tongan thamgadabani sport saru yaugada sing amadi yengadaba miyam suksoi soidana face mask upagaloinana social distancing ngakadabani sahi mangagi makada leiba angang hairiba sport sida yahonba yaroi sahi mangadagina taraga mari phawgi manungda leiba angang singna mama mapana ningthina senaduna leigadabani sanaroi singna sanaba haudriba phawa mask lauthokloidabani Silli lang libasingna khutsa hamnaba hand sanitizer face mask na singbasing sport arena da ningthina thambigadabani masigidamak silli lang libasingna yengsingadabani lampak amadi akoibada tin sitpada athingba thamgadabani sport event amadi prize distribution khudimak numidang pung taruki matungdagi pangthokpa yaroi mi sa mehena tinbada athingba thamle isei nongmai yauna miyam tinba yaroi Entertainment thorom khudima athingba thamle club amadi organizing committee khudima na COVID-19 gi tax team ama semduna hairiba sing sikupna yengsinbaga loinana COVID-19 gi emergency helpline number miyam da khangangadabani sport arena gi wangbada tawgadaba singdi sakamari panba gari singda mi hena tongsinduna poithau thauba yaroi sakamari panbigi oina mi marikhak tonggadabani sakani panbigi su miyoi anidagi hena tongba yaroi Oil pump singda thau hanabagi omsinba yaroi lamida chadiba asat awok singdagi Thouri thatuna sel khaiba yaroi Yaoshang sport kamari leinana Kangla amadi atai mafam singdagi mai launabagi rally lakpada miyoi kundagi henba yaroi Kangla manunggi oina su miyoi mangadagi hena sangba yaroi COVID-19 gi emergency helpline number ni 18003453 818 Manipur Mental Helpline number 104 amadi COVID ki helpline number 0385241400 ni hainasu paw sina makhatana su phongdorakli marak thana yamna nungaiba sanabagi paw mana assistant referee oina Devla khalakle All India Football Federation gi referee committee na sillaga hawkiba kumza English inganiga kungi January da pangthokhiba get to upgradation examination Mai Park to Manipur dagi elangba Devlabu assistant referee on a kalakle Manipur dagi puna referee taragani toy haidiba Sangyeng adu thaba Devla matom tamak mai paglakpani haidi AIFF ki assistant referee on a kalaklabi elangbam Devla Thabal district ki Hairok part 2 mayale kai dagini apok pigi mingna elangbam ongbi sanajawbi aduga apok pigina Mohon kaubi hainu paw sina makhatana su phongdorakli atopa paw mana mamada masa nupa no khupa na thabada mama sire dorka da leibi sei humdra ka taruk surabi aptar kur mahaki masa nupa ga imung manungi oiba marai yenaba amadagi masa nupa na saubadagi ahal oiraba mama khupa na thaki mama do masa na phubagi saina koldu khang bangamdaduna Ontakiduna Gyan Mankiduna Laikidabani Thaudo Aduga Mari Lainana Sai Nifuga Maa Suraba Rambirbu
Bindapur Police Station Indian Penal Code IPC gi Section 304 panduna police na fakre haidena su pawsina makhatana phungdorakli pawsi lusilak poina Manipur gi oba gari bara gi update khatang mayam na share tawjaramge laingak na sabsaba gari atongmal gi mama laukthokpa ngamdrabadi miyam ga tanaraga satnaba yaba atongmal leplagani kimax hauzik oiriba gari atongmal gi mamal asida laingak na gari atongmal ama athubada laukthoktuna satna hanba ngamdrabadi kimaxna laibak miyam ga tanaraga miyam gi oiba satnaba gari atongmal gi mamal ama satna hananaba khanaduna warep lauragani haina kimax ki serol aman haidi Kanglai Indigenous Martial Arts and Cultural Society kimax ki serol asina hai passenger gari singna gari atongmal hengalakpa amadi Imphal manungda traffic jam loinana pollution tholakpagi maramasi Transport Department na thokanmani piklaba Imphal saramaktada diesel auto khaktana service taunanaba permit piram libasi aduki matik yamkhre sathok chasin tawgodoriba passenger masingdagi gari masingni hele yamlaba gari sing asina nongmada run amadagi hena phangdre yamlaba gari mapu amana anira uhumlak phangba bisi awaba moirakli asigumlaba gari mapu sing asina magi run ngaibada awaba yengmada onthokna nuaitaba amasu oiri masi punama khanglaba wafamni serol asina hai asumna leiriba gari mapu sing asina nongmagi imung punanaba lupa 7,900 lising pusinanaba honarakpada wanglaba atongmalgi mamal asi lokholakpani hauzik Transport Department na masing yamna helaba gari sing asi permit kakthatuna gari masing hantahanba matamna gari atongmal asi lupa 10 dagina kunthra phawbot lawbada gari amana nongmada yamdrabada lupa lising amagi mathakta lemgani aduga Imphal manungna traffic jam asi pollution nasu asuki matik hantahangani hauzik Imphal manung amadi Manipur gi mafam kya marumda traffic ki volume amadi traffic jam khangen hengalagli basi passenger singi atongmal ka hena wangkhalakpadigi miyamgi satok sasinasi masa gi amadi yumgi gari sing puthoktuna satna bahorakpadagi tholakpana maram amasuni hauzik passenger gari masing yamanbadagi thokliba problem asi thaugi mamalda taisinaba haibasi miyamda oidaba ngangmani passenger service tawriba gari singi association na hana register tawduna leijaraba owner singi yaifanaba makhoigi khutong sadaba sing thengnabibagi muhutta Transport Department da manaraga gari sienabagi permit lawba gari masing yamkhathanbagi thabak tawduna leibasi hana gari thaujariba gari mapu sing adugi puksak thadatpiba hak khungauna bibani passenger association gi mihut ayambasu passenger gari thaudaba tongdaba car tongba min ayamba oiri hari serol asina makhatana hai hauzik paliba lenga asina sahi mari farakpagi citizen centric governors ki nungairaba thoram marakta misam miyam gi punsi gi khwaidigi awaba saitheng phangkhi misam miyam na amadi sel thokchadriba mairoi singna sathok chasin gi amata ngairaba pambai oiriba passenger service tawriba diesel auto amadi tata Magic na singmana miyamdagi ka hena wanglaba atongmalgi mamal amada miyamdagi isubli asigumba lanai passenger service tawriba gari mapu singna apamba mongda atongmalgi mamal leptuna sathariba thawong asida lainga asina kari amata khangsin usinadana lasili laiba asida Transport Minister amadi Transport Department asi suklai leitabagi phibam amada laire asigumba phibam asida lainga asibu citizen centric Governors ni hairakpa asi kimax amadi misam miyamgi maikedigidi miyambu hena kademnaba laknaba oina thoi hainasu pawsina makhatana phongdororedu amasung miyamna pathoksa kibla surkiblan kibi Yaoshang pigini and thank you.